Relief camp da lairibasing masa masagi mayumda hanjul hanaba kangnaba matam ama ruling amasung opposition gi member khudimagna warep lominasi haina CLP gi leader Okrami Bobina house gi pukning chingsingkre ngasi chothakiba assembly session gi motion of thanks to governor address ki discussion da mahaki oiba observation piraduna Okram Ibobina hai ngasi dagi horiba taruk suba Manipur legislative assembly gi session asida pass tawgadaba demand sing adu sitting ani natraga akumda opposition gi maike dagi ayatpa amata pidana ayaba pirage aduga lemhoriba sitting sing aduda hauzi relief camp sing da changjafam lauriba inmat sing masa masa gi mayumda hanjinnaba akagnaba matam ama ruling amasung opposition gi member khudimagna warep ama lominase loinana furup ani gi marakta district lana chatok chasin ngamnadriba se so karamba numittagi changnaba yahansige haibigi resolution loba ngamlabadi lamdam asi mahusagi tangdulai taba pibam atubada hanjilakpa ngamgani Magna Makatana Hai Manipurda NRC Chanaba Haurabra Habasi, Achobo Wahanga Moiri, Maramde, Union Home Minister na Laibag Asida Chanaba Haure Haina Pongtopa Laikrabasu, Prime Minister na di Chanaba Hautri Haba Wafum Tamkiba Maramna, NRC gi Matangasi Chayanaba Moiri, Congress Party Su Starasida NRC Mapungfana Chanaba Pambagi Apambalay, Luinana Border Fencing gi Matangasi Su Atubada, Loishinaba kilometer chama chamagi person Kaidoklaga Tabak Haunaba Center da Taksin Bachungani. Relief camp ta thakaya changjafam lauduna lairiba inmat singi awaba nathairamlaga Manipurda tangdulai taba pibam hanjilakle hairiba asi inmat sing na tabada nungairamloi lamdam asidagi illegal immigrant sing khandongnaba honabada center da taksinduna angam ba mateng pangsi haina CLP gi leader Okrabi Bobina makhatana mahaki oiba observation thamki Masi numit mapani phamgadawse numi humni da loina pass nini da pass tok thokse ju yaya ruling da leba honorable minister sing honorable MLA sing so amamam ta opinion PBO ba kari numita relief camp da leba mi lising yang khai hum no te gi mamita mapi tari ba mayam se kadawai hanjal hanji ki se akhoi mayam amat to oina ta House da uta resolution low sheba number 1 number 2 district amaga chatna ba yadri che kari numita chatna ba yaga dage then number 3 akhoi na haijebadi marung pang sing ngasi su side ai moi gi mission gi wani te ko kuki sinau sing mission gi na khujik phauba policy decision da yauriba cabinet mantri ani masu house su lakte tarit nipa mi house su lakte kari gi no ba moi akhoi kaina ba yabra ba masi akhoi na center da honorable prime minister da honorable home minister da as a guardian figure ha kari gi no noi laune haina tawraga wari utai sanaraga ani ji handshake tawna halaga phamina ba yana ba sinbiu adu khaktani akhoi state side kanana su ngakadam nati akhoi na ngakse gadabne ba